ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯇꯥꯕꯤꯗꯨꯅ ꯄꯣꯊꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜꯒꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ "ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯏ" ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯍꯣꯠꯅꯕ ꯀꯟꯕ ꯂꯧꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯪꯒꯨꯔꯒꯤ ꯐꯥꯔꯝ ꯑꯃꯁꯨ ꯂꯩ꯫ ꯃꯍꯥꯛꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯪꯒꯨꯔ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯄ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯊꯕꯛꯇ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯅꯥ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯆꯥꯁꯤꯡ ꯇꯨꯡꯗ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ, ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯧꯃꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯑꯍꯨꯝꯃꯛ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯁꯥ, ꯑꯩ ꯀꯨꯏꯅ ꯄꯨꯟꯁꯤꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯗ ꯏꯄꯥꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯊꯝꯕ ꯋꯥ ꯑꯃ ꯇꯥꯛꯂꯝꯃꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯄꯥꯅ ꯁꯅꯥ ꯂꯨꯄꯥ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯅꯈꯣꯏꯅ ꯂꯧꯐꯝ ꯑꯁꯤ ꯇꯧꯊꯣꯛꯇꯨꯅ ꯄꯣꯠ ꯑꯗꯨ ꯐꯪꯅꯕ ꯊꯤꯃꯤꯟꯅꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯟꯅꯧ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯄꯥ ꯑꯗꯨ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯁꯤꯟꯅꯔꯝꯕ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯅꯥꯎ 3 ꯑꯗꯨ ꯂꯧꯐꯝ ꯑꯗꯨ ꯇꯧꯊꯣꯛꯑꯝꯃꯤ, ꯂꯧꯐꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯆꯤꯠꯊꯗꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯧꯐꯝ ꯑꯗꯨ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯕꯗꯤ ꯐꯖꯅ ꯍꯧꯔꯅꯤ ꯈꯟꯅꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯖꯤꯜꯂꯝꯈꯤ꯫ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯗꯨꯅ ꯐꯖꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯍꯩ ꯌꯥꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯄꯩꯁꯥ ꯑꯣꯜꯂꯕ ꯇꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯤꯜ ꯃꯅꯥꯎ 3 ꯑꯗꯨ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯍꯣꯠꯅꯕ ꯇꯟꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯍꯩ ꯆꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫